With the permission of Mr. Speaker, sir, ngasi House asina pukhatpirakliba motion asi khana ninadringi mangoinana motion asi maktadagi hauraga mayek sengalale haibadi motion asi gi ahoba amasung aroibada double inverted kama tapamde masinasu motion asi lale haibagi khudam aman amaromda malem lesyam lakpa matamda shakti ani sangi masibu Hindu darshanik singna hainai prakriti amasung purusni haina prakriti haibana mama gi saktam lawribi nupi buni amadi purus haibana mapa gi saktam lawri pok pagi panggal nupi da leibagum manghan bagi panggal su nupi da thoidok na yauri haiba wapam masina mangda thamjaraga ahan bada ngasigi house asina pukhat pirakliba motion mitei nupi na mitop ta mayum pan bana mitei furupta mangja balite hairiba motion asi tasengna mak naina ninga yaudana lali amadi motion asi lali haiduna isamuk phongna oppose tawjabani Mr. Speaker sir ahan bada leikha ta na mangtharaklaba mitei samas amadi mutki gadawraba mitei gi sanna kanglon singa sibi yokhatpada nupi haiba sigi achauba thaudang yauri amadi 5th century gi ngalingai Athens gi matam Pericles gi matung ina Athenian nupi singna makoi ga sagai jat manada ba mitopta mayum panba yaroi haibagi athing ba thamlami asida sunati Imperial China da amadi feudal Japan da di makoi ga sagai jat manada ba mitopta mayum panba yaroi haibagi athing ba thoidongna saungna thamlami masigi maru oiba maramdi makoi gi culture tradition preserve tawduna thambata natana identity mayek singal matakta thamjakre samas ama semgalakpa matamda nipigi achoba thaudang yawi haibasi makha tarakpada mapalamda mahi masing tamduna leikriba singasigi matangdasu ngasigi matamasidadi nainaningai oi kana amata na yengsinbida bana maning makha tamna leirakpana intentionally natragana accidentally mitai nupina mitop mian tasinda lohong khongdongduna leikibagi sang yamna wangakli wari dadi hai ikut lantuklabadi mikut lantui haina adubu matang asidadi kaidongnungda khak oithoktabani amaromda right to freedom gi maromda masagi culture amadi masagi tradition bo khongbo indaragli masisu piri bahagasi niyamna na sisinabani Mr. Speaker sir somi samas ama semgalakna bo khana ba matamda nupa amadi nupi anibagi thaudang yamna mak saungna sangi adubu nupi oibi singasina masagi lofom thokpa thaudang di laudana arang arak amadi ngaihaki nungaibada luptuna leiringaida ngasigi mitei kuma kunai asidi karamba fifamda leiri haibasi ngasigi supporter gi bensta phambiri bisina naw singasidi naina bihodraba mali Mr. Speaker sir amaromda lamdam amagi lon chanabi lining laison dharmana singma singasi mama oibi singi mafamdagi tamjagadori bani adubu mitei oibi singasi na mitop miyan cha singna mayum pan khiba taragadi lakadori ba angang adu mitei lon sisina bagi sangyam na walakani English amadi Hindi na mahut chinkhini haizabani Mr. Speaker amadi mitei gi oiba chana lon chat lining laison na singba singasi tu angang adu na khangba haibagi sang walakani makha tarakoda sociological fact ki matung ina endogamy versus exogamy ni narakpa matamda su endogamous community sing haibadi manaba kanglu furu masel lohongbana lamdam adugi identity mayek sengan bata natana language pusu preserve tawduna thambangam adubu exogamous marriage study lamdam adugi identity mix tawbata natana cultural dilution thokali makha tarakoda language international data da UNESCO gi matung ina minority language decline when intergenerational transmission drops below 70% haibasini Mr. Speaker amaromda mitei nupina mitop mian sa singna mayum pan khiba matamda lakadori ba angang adu kaidawnongda mitei ne haina socially count do bayaroi sir mata ngasi da ina thamjaning ni wafamdi ngasigi mitei khuna ese semgalakna phana ba matamda mitei nupigi achauba thaudang yawi haibasini makha tarakoda mitei di ngallingai gi matamda gi hoduna nupida achauba depend tawduna la ya haibagi khudam anikak Mr. Speaker sagi mafamda mathang manaw na thamjage madudi ahan bada marketing system da yengba taragana ima market haina leiriwa asi nupi lising ahum henbana khudum chanduna leiribani ani suba point da social movement gi matang de yenglagana maira pai bi haina leiriba asinasu mitei samas asi khuling duna leiribani Mr. Speaker maramaduna Manipuri women are the custodian of our culture tradition and identity haibasini makha tarakuda mitei di ngalingai gi sahi lising anirom henbada gi hoduna mi ga laiga tona tinaduna leirei matam adudagi hoduna mitei gi oiba sana lonjat amadi igi pal ngak senduna leiragi yek salai manaba masel launa leinaba yadaba machil manaw gi oiba nungsinabagi mari amadi makhura lonana matai uba matamda nupi singna makok tu fi guptana ikai khumna boli hairiba asuk section na asuk phajana hotna ragliba mitei nupi gi oiba sana kangon singa sibu thugai duna mitei nupina mitop mian sa singda mayom pan ba yai hairiba ngasigi motion asiti withdraw to from thoi Mr. Speaker amaromda hangjaning ni wafamdi mitei nupina mitop mian sa singna yum pandrabadi sungya ma hek yadrabra haibu hangasini amaromda mitei nupina mitop mian sa singda yum pan gadori basi tasengna mitei nupa singasina matik sa dabana oigadori bra natragana right to freedom gi maromda oigadori bra haibu hangasigi pakhung ngaijage amadi ngasigi house asigi motion asiti praja sing mabit punsinba praja sing bolana lamjingba motion ama oibana motion asi house asidagi pass tawbam thokte aduna motion asi house asidagi withdraw to bina bagi damak Mr. Speaker sagi famda haijari thagachari meyam pumna